Chief Minister Oiramba Nongthomam Birengi Banglo gi Choukidar bedroom da siduna leiramle. Ngasi ayuk Chief Minister Oiramba Nongthomam Birengi Banglo da Choukidar oina leiba Nepali ama mahakki bedroom da siduna leiramle. Police tagi phangba paw amagi matung ina leiramliba siduna leiramliba Choukidar adugi maming Ramesh Thapa sahi 53 apokpa Prem Thapa kawi Nepal dagini. Mahak asi habitual drunker ni hairi thodok adugu mari lenana Impal Police Station na case ama laukhalaba matungda thigjin humjinbagi thabok Toukhre asiba haksang adu Nepal da leiba Ramesh Thapa imung manungi miyoi sing laklaga postmortem tawnawa rims ki mirel sangda Thamle hairi. Manipur President rule Thamle Haiba gi chapchaba resolution confirm Toukhre. Lok Sabha da ngasi anganbada Statutory resolution ama lauduna Manipur state President rule Thamle haina confirm tawkibagaloina central government gi decision asida political party khudimakna support tawki state asigi hojik oiriba bhibam asigi matangda central government pu sei thangma kaya Lok Sabha da tawki Manipur state ki matangda Lok Sabha da ngasi atenba debate ama pasatharaba matungda paukum piraduna Union Home Minister Amit Sahan Hai Central Government Manipur State ta normal si hanjil halaknaba lokhatpa yaba thabak thorang khudimak lokhatpa haukre haukiba tha mari asida Manipur irang thokpa lepkre santi oiba waroisin ama state asida puraknaba kuki amsung maitai anigi marakta wari sanaba haukre haujik state asida sawngyeng yengmada santi lakpa ure adumakpu irang asida mayumakai leitrabasingna relief camp ta leiriba makai apenba leitri Manipur state santi hanjilaknaba government honaba yaba thorang sing honakigani haina Amit Shah na phongdok laduna Manipur thokiba ethnic violence adu Manipur state ki high court na thokiba order amadagi haurakibani order adu hek thokibaga central government Manipur state ta central posting flight ta thaduna action sing lokhat pahauki haujik phawbagi oina miyoi chani gi humpu sikre maduda sikriba miyoi sing adugi sada marpudi irang adugi haukiba irang adugi ahanba tha adudani Manipur hojik thokliba irang asigi mamangda palamba lenga ki matam haibadi kumja lisim maksamapan maudra da thokiba naga kuki class adu sahi manga satki miyoi satret ke yankhai rom siki masdugi matung Manipur state ta kumjali sing usapan maudratret maudrar nipan da kuki paite class da miyoi chahung yankhai toi siki nising usapan maudragi matam da mitai pangal ani gi marka thoke irang da miyoi cha marom siki matam adu da home minister natragna prime minister Manipur state ta lakhibai wafam leite BJP na panba lenga asigi matamda Manipur da irang thokli haibopum asi langin haina Union Home Minister Amit Shah ngachi Lok Sabha da phongdokre ngasi pangthokiba debate aduda Congress leader Shashi Tharoor TMC gi Sayanikos DMK gi ke Kanimoji Shivasena UBT gi MP Arvind Sawan NCP MCP gi member Supriya Sule Singba Saruk Yar pagalonana lenga ki resolution adubu support taba phongdok ki bagalona Manipur athu matamda santi hanjil halaknaba honaba chunguni haiwa pamsing phongdok naki state of Manipur India gi president na sahi asigi February 13 da Indian constitution gi article sahung yankhai taruk clause amagi makhada president rule gi proclamation tawbagi resolution adu ngasi Lok Sabha gi house ta voice vote ta adopt tawkibani anagi minister Khasim Ruiba laikidre Urkhul district singai assembly constituency dagi anirak hanna mikhalda mai paktuna lengak paibada minister oiramlaba Dr. Khasim Ruiba sahi marfuga taruk sur kibagalonana masagi anaba amana maram oiduna rims hospital da laikanara matungda laikanaba ngamdana ngasi ayuk laikidre Dr. Khasim Ruiba naga lusingba ama oina haurak kibagalonana kumja lising anigi Manipur Legislative Assembly gi mikhalda singai kendra da Federal Party of Manipur gi candidate oina mikhalda mai paklaki matam adudagi W nipa machana lusingba lengak ta Council of Minister oiramki madugi matung kumja lising ani tareta independent candidate oina amuk ana mai paklaki bani Khasim Ruibana laikidabda naga kanglok ki tongan wa lup singna awaba phongdok poglenana lamdam asigi political party leader sing hanagisi minister Nongthomam Biren
MP CC President Kaisam Megachandran Singba na awaba phongdorokli. Parliament Immigration and Foreigners Bill pass Toukhre se sang yaudaba illegal immigrants sing lupa lakh manga fine thian baga loinana sahi manga jail thamgadori. Parliament House Animakta Immigration and Foreigners Bill lising ani kun manga pass taukibaga loinana passport Haibadi entry into India Act lising amagasamapan kun the Registration of Foreigner Act lising musapan kun tragamapan the Foreigner Act lising musapan nipugutaruk and the Immigration Careers Liability Act lising ani repeal su Toukhre. Bill asi hana Lok Sabha da pass taro matung Rajya Sabha da amuk approve taukhibani. Bill asina central government ta piriba provision sing adu immigration law sing nauna matam ga surana semdokpani. Bill aduna central government ta passport travel documents sing visa amasung registration tawda sakti piduna sitha hoba losing hapchin bani hairi. Bill asigi matangda house ta khanaba matamda Ministry of State for Home Nitainanda Rai na pikhiba bakhum da pass tawkiba bill asina India da lakiba foreigners sing gi record update tawduna thamba ngamlagani. Bill asina sitha hoba law sing minkhatuna agency singi coordination tawbada yamna chawna mateng piragani. Bill asi sahi ahum changna yamna munna ningraba matungda government asina pass tawba ngamkhibani. Bill asi ek oina India pumada satnaraba matung mari lainaba documents sing suna yaudaba illegal immigrants sing act asigi makhada lupa lakh manga fine thian ba yauna sahi manga phadok pibagi provision sing yauri. Bill asi pass tawnaba khanaba horokpada Abhishek Manuna Immigration and Foreigners Bill lising ani kun manga oppose tawduna bill asida ahong khara thangmadabani haina phongdoki. Bill asi foreigners singi basic fundamental rights sing matpani haina su phongdoki. BJP gi Rekha Sharma Congress ta chairaduna Congress ki matamda illegal immigration sing India da mafam pidun laheli Pakistan Afghanistan amasung yumlo nariba lebak singi Hindu sing India da lefam piki haina su maral sigi.